Manipur की पिकनिक स्पॉट सिंह द चकचा हैजानदुना अमदी इसै नोंमाय पांगथोक्तुना ngasi अनौबा चही की हराव तयाम्बा फोंदोकनख्रे ngasi अनौबा चही हौब नुमित्ता इम्फाल सिटी की कैथेल अमसुंग लंबी सिंह दिमी इताक ताकी दुकान अयाम्बा थोंगलोनखी अमसुंग लंबी द गाड़ी चेनबगी चांग हंथखी ngarang chahi loibu numita wangkhai puja lampakta leba chahi ahum makhairom ta ngairibi angang nupi macha ama nongmai maru na panbadagi advanced hospital da laikana khre amasung sel chatna hankidabagi matangda prop ama chathan biyo haina Delhi ki chief minister Arvind Kejriwal na taksan khre mayam khurumzare adom ni yengbiri bas impact news ni anauba chahina lakpada Manipur gi miyam da impact tv gi makedagi yaifa pausel bizare chahi asina tung koiba nunga yaifa purakpa oirasano amadi ing tapalamdam ama oirasano haina pumnamak ki mafamda pausel bizare ai khangen bam thoinu henbi haujek pungja si phawbugi maroiba pausing miyam da bizare Manipur dasu ngasi miyam na anoba chahi butaram okre ahal naha khaktana ngasi Manipur gi mafam kayada picnic chatuna amadi isai nongmai pangthoktuna anoba chahi gi haraw tayamba phongdokhe mayam na pamnaba picnic spot ama oiriba sekmai turel gi torbanda anoba chahi asi butaram no okpo oina chakcha haizanaba kaya tawduna haraw tayamba phongdoknakre State asigi mafam kayadagi lakpa miyoi lising amagi mathakta tinduna mafam asida jagoi isai yauna haraw nungaiba phongdoknakhi Sekmai khakta natana state asigi miyam na pamnaba atopa popular spot kayadasu picnic na chingba chatnaduna anoba chahi bu taramna okhe maroiba picnic spot oiriba Sekmai andro leimram na chingbada picnic laknaba miyam na chon na tinkhi Malemgi mafam sin bathungna anoba chahi hauba numit palan tawduna achau achauba kaithel amasong lambi sorokta miyam thoktuna nungaiba phongdokna rabasu Imphal city gi kaithel amasong lambi singdimi itak takhe city asigi maroiba lambi singda passenger amasong lanai gari singchen bagi chang yamna hanthakhe laloliti ki maroiba mafam ama oiriba pauna kaithel thangal kaithel amasong khoiramban kaithel gi dukan sing anambana thonglonakhe lambi da mi chatpagi chang aduki matik hanthakhe ngarang chahi loiba numitta wangkhai puja lampakta leba chahi ahum makhairom ta ngairibi angang nupi macha ama nongmai maru na panbadagi advanced hospital da laikana khre thogdogadu ngarang numidang pung 8 makhairom taba adwai da thokibane angang nupi macha adugi mapa chauna phongdorokpugi matungina mahakna angang adu phamung da faijub subsinnaba tauringaida nongmai kapagi makhol takhibadi lai adubu angang adu da nongmai maru na pale haibasi kanana su khangde haike adubu angang nupi macha adu khong thangba ngamdre haina hairakpadagi yenglobada yet thangba faigalda horaga leiram khibani haike loinana Jenims ta pukhatuna laikanana ba hotnarabasu doctor matam chana leiramdaba amadi hospital gi staff singna thawaiba watpadagi imung manunggi miyoi singna angang adubu advanced hospital ta pukhatuna laikanaraba tungda nongmai maruna panbani haiba khangba ngamlakhibani haina angang nupi macha adugi mapa sauna impact news ta phungdorakhe loinana thogdog adugi matang da Porompat police station na case amasu lokhatkre haina angang adugi mapa chauna phungdokhe amasong angang aduna hipliba famung adugi mathakta leiba jingha dasu nongmai maru phauzilakpagi dakpham leiramkhi hairi Directorate of Information and Public Relations ki calendar amasung diary Chief Minister Okram Ibobi Singh na haukibu December gi tang kontra mathoi da phongkhre phongbagi thoramadu Chief Minister Secretariat ki Cabinet Hall da phongdo pangtokibane thoramadu da Deputy Chief Minister Council of Ministers Singh Chief Secretary amasung status gi makok thongbo official Singh sarukyakhe Nauna semkhiba Kangpokpi district ta pamdaba thogdok thokpa yaba amadi miyamgi punsida akaiba lakpa yabagi thajaningai oiba pau phangbadagi district asida CRPC gi section chamaga nifumari chalaide haina district asigi DC T Ranjit Singh na thadorak pacherol amana phongdorakle
अथिंग बसगी मरक्ता मी मंगा नत्रगा मंगादगी हेना पुनबा यादबा मी सोकपा नत्रगा सीबा याबा खुत्सु खुलाई पुदुना चटपा यादबना चिंगबा कया अमा याउरी अथिंग बसी हौकिबा डिसेंबर गी नुमिदांगदगी चटनबा हौरे अमदी मखा ताबा ऑर्डर अमा थोक्ट्रिबा फावबा अथिंग बसी लेखिगनी हाइना चिरोल असना मखा तारी चही मयाई चलबी नुपी अमा फिबम थीना फुरमखी हाइबगी वाहौदा युम मई थाखरे थौदोग असि ngasi युग पुंग तरा ताबा मतमदा लमलाई पुलिस स्टेशन गी मनung चना लेबा नोंग्रेन ममांग लेकाई दा थोखिबने लेकाई मियामना मई थाखरबा युम अदु सेंजम इंद्र कुमार चही 38 अपोकपा इबोचौगिने थौदोग थोकफमदगी फंगबा पाउदा ngarang चही लोइबगी हराव फोंगदोकपा ओइना इंद्र कुमार गी युमदा चाक चानखी चाक चानबा अदुदा युम थंगनबदा लेबा मोइरांग थेम जमुना कौबी अमगी मचानुपा सु यावखि जमुना गी मचानुपा अदुदा यु ngaumaladuna mayumda halaklaga laknaringayda phone laihore hairакпадagi जमुना ना फोन लौब थोखि हाइरि थोंगाल मपादा आई सीरे हाइना लौरकपदगी जमुना गी इमुंग मनुंगी मियोय सिंगना चेंथोक्तुना येंगबदा जमुना मसा लैमाइदा तादुना लेरमखि खुदक्ता लेकाई मियाम गलोइनना जेनिम्स ट पुखतुना लाइकनरबा मतुंग जमुना ना महाकपु इंद्र कुमार ना फुरमबनी हाइना फोंदोरखि जमुना गी वाफम मयुमदा पाव फावरकपदगी खोइसाउनरबा मियाम हुपना इंद्र कुमार गी दा लाकलबा मतुंग युम मई थाखिबनी हाइरि मई चाकपा अदुदा युम मनुंगदा लैबा उपु कांगथोल टीवी यावना लौ खोइननबा कोबोता स्कूटर अमसुंग फौ थमलिबा कोट तुमना मई चाखरे मफमदुदा मणिपुर फायर सर्विस की टीम अमसु मई लाक्सिनबा लाखी अदुबु पोचै अयामबदी कलहौबा ngamkhidre थौदोक थोकफम दलमलाई पीएस के पुलिस पर्सनल सिंग लाक्तुना यंगसनखे जमुना फुरम्बा अमदी मई थाखिबा थौदोक अनिमकी केस अमसु लमलाई पुलिस स्टेशन न लोखटखरे हाइरि थांगमैबन असेंबली कॉन्स्टिट्युएंसी द कांग्रेस पार्टी की कैंडिडेट ओइदुना लाखलबा मणिपुर प्रदेश कांग्रेस कमिटी की सेक्रेटरी ज्योतिन वाइखोमदा तरामाथोय सुब मणिपुर लेजिस्लेटिव असेंबली मिखल थेंगननब टिकेट पीगदबनी हाइदुना मियोय असिगी वर्कर अहोमना चंगसलखिबा चरा हेनबगी खोंगजंग थुपसिनख्रे पार्टी असिगी लुचिंगबा सिंगा उनबदा टिकेट पीगनी हाइबगी थाजब पिरकपदगी चंगसिलंबा चरा हेनबगी खोंगजंग असि हंतोकपनी हाइना ज्योतिन वाइखोमना फोंदोरखले मांगना मखा ताना हाइखिबदा कांग्रेस पार्टी न मसागी कानब येंगदुना चंगलखिबा चौबोक सिंगदा टिकेट पीगनी हाइबगी थाजब लेते हाइखे लोइनना चरा हेलिबनुपी कांग्रेस वर्कर अहुमदा ज्योतिन वाइखोम मसामंगना इसिंग इंदुना चरा हेनबगी खोंजंग लोइशिले हाइना लाउथोखे कोइन 84 दगी यूथ कांग्रेस यावतना पीसीसी दा थौ पुजरी बसिदा थाजब थमदना चौपोक लाकबा सिंगसिदा थाजबिरकनी हेबसे एगी थाजदबनी हमदि कनो मसी सर्टेन प्रिंसिपल दा कोइ कनो तौबनी मसा मसागी खुदोंग चाबा येंगागा खुदोंग चाब खर फंगबा मॉनिटरी कंसिडरेशन ओरंबा याय तोंगान तोंगानबा मदु मयाम नंगसि मयाम नंगांगनरि बदुनी अदु मयाम दुदा खुदोंग चाबा पीबा हेबसे पार्टी न सोयन तौरोय सि थाजबनी बीजेपी हाइबा पार्टी सि मणिपुर दा थुवाइना बिदमता Honorable Chief Minister na Honorable PC President lori step to akoi welcome tawi adu true congressman singi akoi gi apam do soidana thungan birakani hebse akoi thajaban matang swai sida break amalawjage manipur amadi malim gi tongan tongan bei pau single loina nei khoi break te gyamna thun hanjarake impact news permit yang taduna lebio Sunflower Play School Chimanong Konani Kara admission open for 2017 for daycare pre-nursery nursery KG monthly fee for daycare rupees 550 per month, monthly fee for pre-nursery, nursery rupees 400 per month, monthly fee pre-nursery, nursery plus daycare rupees 600 per month. CCTV camera are present in all the rooms. Post vacancy 2 teacher, 1 mother. Date of interview 9 January 2017. Section start from 6 February 2017. Van service available. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Ozal,
Pain Relief Ointment Khwang naba kok chikpa tang chikpa amadi khu naba na singbada sinaba yarba auzam Lipsap group na puthok saba auzam sinabiyo mayam bo amukka na taram nokjari bulletin asigi makhata ba pau miyam de pizari Anoba chahi lakpasida kai Samthong Youth Congress Committee na Chirol Amada Miyam da Yaifa Bawzel Pirakle. Loinana Anoba chahi na lakpasida kai Samthong Kendra Bulu na Nana Thamlasi Haiba Wakalolda Committee asina Social Service Amasu Pangthoki. RK Ongbi Subita na Puthokpa Kauraroi Aiki Thamoina Kauba Manipuri music video ngasi release tokre. Release tawbugi thoramadda Palace Compound label lamyan basanglenda pangthoki music video album aduda tonthoi amadi Henrik na maru oiba saktam langbaga loinana director na Arjun Ningthemsani Western Sporting Club Ngairangbam Amadi Common Service Center Ngairangbam ani na punna sinduna ngarang pangthokiba mifam amana Ngairangbam Model Gram Panchayat asi cashless village ama oire haina lauthokre thoramadda e-governance India Private Limited ke CSSW Delif amadi mafamadugi Jilla Parishad member susarukya khi haina Western Sporting Club Ngairangbam na gi cherol amana hairi Senior Citizen for Society Wangoi Chapter ge mangarak subo mapok komon thauram ngasi Wangoi kaithel da pangthokre ngasi gi thoram aduga mari leinana Wangoi AC gi MLA oinam lukhoina anoba chahina lakpada miyam da yaifa pawzil pirakle mahangna haikibada Laiwe Kraba Manipur gi hanagi Chief Minister W Nipa Machana pamjarambagi matung inna Senior Citizen for Society Wangoi Chapter asi hangtokhibane Tabak-tagi potharaba yauna ahal oiraba singbu naha oiriba aikoina ikai khomna phomthoi Laiwe Kraba W Nipa Machana pamjarambagi matung ina Wangoi da SBI Bank ki branch ama loinana Sub Treasurer Office ama hangtok pangamkre loinana Thongkhong Lakshmi Nagar Panchayat amasung Samurong Nagar Panchayat ani municipal ki thakta pukhat pangamkre mahangna pamjarambagi matung ina makhatana su miyamgi loinana thabak tawkhigani haina MLA na phongdokhe ngasigi thoram aduga mari leinana ahal oiraba singda kambal kaya su yentokhi Government gi oiba khoi sub treasury office ama hangdana SBI bank gi branch ama hangdana dumba bank leitabagi awaba aduga sub treasury office ama manak nak pusida leitabadagi arapa mafam da lamfen tana chatlaga bill pass tawba khopa haibana chingba dumba singdudi khoi telaba mikupsida khoi Wangoi gi sub division headquarter gi leiriba jaga sida bank so hange treasury office so hangabani na madugi inconvenience hoiba aduma problem mayam singdudi hoji mayam praja mayam thabak taromba khoi gi retire toraba khoi gi sarkar gi employee sing gi retire toraba matamda madugi awaba dumakti hoji thengnadre Demonetization asi achobas kam amani hairaduna Delhi ki Chief Minister Arvind Kejriwal na hiramasi matangda prop ama chathan biu haina taksin kre loina na sel chatna han khidabagi matangda white paper putho u haina demand tawkre demonetization gi khongthang lokiba asina Prime Minister Narendra Modi asi malim pumbada nokningai oiba machak ama oire haina Kejriwal na New Delhi da pangthokiba Pau demonetization gi khong thangi mifam amada phongdokre demonetization gi thabak thoram pumnamak political ni amadi masi senja thumjana luchingduna pubani haina Kejriwal na phongdokhi Hauzik sanabagi pauda India gi maming lairaba tennis sanaroi Somdev Burman ngasi professional tennis tegi pothare haina laukthokre mahangna warebasi Twitter gi kuthangda laukthorakhibani India na puthokpa khwaidagi afaba tennis sanaroi singki marakta singtha ningai oiraba Somdev Burman na Englishingani taragi Guangzhou Asiad amasung Delhi Commonwealth Games ta gold medal loduna leibak asiki mingchat purakhi Englishingani taramathoi da mahakpu Arjuna Award piduna ikai khonnaba utkre
Handakta Kerala da pangthokiba cycling track championship da under 14 gi category da gold medal loduna Manipur gi mingchat purakraba Yanglem Rosit pu Kaino Gram Panchayat amadi KTYWA club nangasi Imphal International Airport gi okre Airport gi thoraklaga mahaki pokna phomlamdam fawba puduna miyamna makhatana harauk tayamna okpaga loinana achamba khudol piduna pukning thogatki Panbaya badi Pangthokiba championship asida meter 500 ki track da Rosit na anoba national record thamkibani Arrive the bulletin asigi headlines samuhana miyam da thamjage Manipur gi picnic spots sing da chakcha hizana duna amadi isai nongmai pangthok tuna ngasi anoba chahi gi harauk tayamba phongdok nakhre Ngasi anoba chahi hauba numita Imphal City gi kaithel amasung lambi singdimi takki dukan ayamba thonglonaki amasung lambi da gari chenbagi chang hanthaki Ngarang chahi loiba numita wangkhai puja lampak ta leiba chahi ohum makhai rom ta ngai binu angang napi macha ama nongmai maruna panbadagi advance hospital da laikan nakre amasung sel chatna hankidabagi matang da prof amacha than bio haina Delhi gi chief minister Arvind Kejriwal na taksan kre